Good evening, ma'am. Yaosanggi numita tauba yabasing handaki laiba yaosanggi numitsi tauba yabasing khara hairake mamangdadi hathu hathu hapanina amta nangammaroiba aduna adaki khara nganna yaosanggi numita tauba yabasi kaino haiba matamda handaki yaosangse thasi su oredanako thasi chandragrahan haba chandragrahal su oirabanina kaino haiba matamda yaosang lekai lekai yaosang saraga dum thamnarangani ko ꯊꯝꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯏꯔꯥꯏ ꯂꯥꯏꯕ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯕꯅꯤ ꯑꯗꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯌꯦꯛꯄ ꯑꯩꯈꯣꯏꯗ ꯐꯤꯌꯔꯅꯦꯁ ꯑꯀꯤꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯊꯣꯛꯑꯒ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯄꯦꯄꯔ ꯑꯃꯗ ꯏꯊꯣꯛꯑꯣ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯃꯩ ꯊꯥꯐꯝꯗꯣ ꯑꯗꯨꯗꯩꯗ ꯊꯥꯗꯣꯛꯑꯣꯕ ꯑꯗꯒꯤ ꯍꯥꯞꯄꯝꯃꯣꯕ ꯀꯔꯤ ꯑꯩꯒꯤ ꯏꯁꯥ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯔꯐ ꯇꯧꯊꯣꯛꯈ꯭ꯔꯣꯕ ꯆꯦꯁꯤꯅ ꯏꯁꯥ ꯄꯨꯝꯕꯁꯦ ꯂꯣꯏꯅꯃꯛ ꯊꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯊꯦꯡꯉꯒ ꯌꯥꯎꯁꯪꯒꯤ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯗꯒꯤ ꯌꯥꯎꯁꯪ ꯏꯁꯥ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯔꯕ ꯇꯧꯔꯒ ꯃꯩ ꯊꯥꯗꯣꯛꯑꯅꯤꯗꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯣꯅ ꯁꯤꯅ ꯊꯣꯛꯑꯝꯃꯣꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯎꯁꯪ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯗꯒꯤ ꯃꯨꯁꯂꯤꯝ ꯑꯗꯩ ꯂꯩꯗꯅꯀꯣ ꯑꯇꯣꯞꯄ ꯙꯔꯃ ꯆꯠꯄ ꯑꯗꯨ ꯅꯠꯇꯕ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩ ꯏꯁꯥꯅ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯑꯗꯨꯝ ꯅꯨꯃꯤꯠꯁꯤꯗꯩꯗ ꯄꯦꯄꯔꯁꯤꯗ ꯏꯕꯤꯔꯒ ꯃꯩ ꯑꯗꯨꯝ ꯊꯥꯕꯤꯈ꯭ꯔꯣꯕꯀꯣ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣꯕ ꯏꯁꯥꯗ ꯔꯕ ꯇꯧꯔꯒ ꯉꯁꯤꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯏꯅꯔꯖꯤꯗꯣ ꯂꯧꯍꯧꯕ ꯑꯣꯏꯅ ꯑꯗꯨꯒ ꯅꯦꯛꯁꯇꯅ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯂꯦꯃꯟ ꯑꯃ ꯂꯧꯕꯤꯔꯣꯕ ꯆꯝꯄ꯭ꯔꯥ ꯑꯃ ꯆꯝꯄ꯭ꯔꯥꯁꯦ ꯂꯧꯔꯒ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯝꯄ꯭ꯔꯥꯁꯦ ꯑꯩꯒꯤ ꯀꯣꯛꯇ 7 times ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁꯇ ꯎꯡꯕꯤꯔꯣꯕ ꯑꯗꯨꯗꯨꯒ ꯃꯌꯥꯏ ꯊꯤꯒꯥꯡꯁꯤꯡꯗ ꯀꯛꯊꯠꯂꯣꯕ ꯃꯌꯥꯏꯗ ꯁꯤꯗꯤ ꯁꯤ ꯆꯝꯄ꯭ꯔꯥꯅꯦ ꯈꯜꯂꯁꯦꯕ ꯆꯝꯄ꯭ꯔꯥꯁꯤꯗ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯃꯔꯤ ꯊꯣꯛꯅ ꯀꯛꯑꯣꯕ ꯀꯛꯑꯒ ꯃꯥꯏꯀꯩ ꯃꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏꯀꯩ ꯃꯔꯤꯁꯤꯗ ꯍꯨꯟꯇꯣꯛꯄꯤꯈ꯭ꯔꯣꯕꯀꯣ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯅ ꯑꯣꯏꯒꯦꯔꯥ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤ ꯃꯥꯏꯀꯩ ꯃꯔꯤꯁꯤꯗꯩꯗ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯝꯕ ꯀꯩꯅꯣꯈꯩꯁꯦꯅ ꯍꯥꯏꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯐꯠꯇꯕ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯕ꯭ꯂꯣꯀꯦꯖꯈꯩꯁꯦ ꯃꯥꯏꯀꯩ ꯃꯔꯤꯁꯤꯗꯩꯗ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯃꯥꯏꯀꯩ ꯃꯔꯤꯁꯤꯗꯒꯤ ꯑꯣꯄꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯣꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣ ꯁꯤꯁꯤꯃ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯅꯤꯁꯦ ꯇꯧꯕ ꯌꯥꯔꯦ ꯆꯝ ꯆꯝꯅ ꯀꯣ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯅꯠꯇꯕꯤꯗ ꯑꯗꯨ ꯑꯇꯩ ꯑꯇꯩ ꯇꯧꯅꯤꯡꯕꯁꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯈꯔ ꯈꯔ ꯍꯥꯄꯛꯀꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯀꯤ ꯌꯥꯎꯁꯪ ꯊꯥꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯏꯅꯔꯖꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯇꯝꯕꯜꯁꯤꯡ ꯀꯩꯅꯣꯁꯤꯡꯁꯦ ꯖꯦꯕꯨ ꯀꯣꯏꯜꯁꯤꯡꯁꯦ ꯖꯦꯕꯨꯁꯤꯡꯁꯤꯗ ꯌꯦꯛꯏꯕ ꯁꯤꯖꯜꯁꯤꯡꯁꯦ ꯁꯤ ꯁꯤꯖꯜ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯖꯜꯁꯤꯡꯁꯤꯗꯩꯗ ꯑꯄꯥꯝꯕ ꯑꯃꯃꯝ ꯈꯟꯕꯤꯔꯣꯕ ꯏꯁꯥꯅ ꯃꯔꯤꯁꯤꯗꯩꯗ ꯑꯍꯥꯟꯕꯗ ꯐꯖꯅ ꯏꯟꯇ꯭ꯌꯨꯁꯟ ꯂꯧꯕꯤꯌꯣ ꯃꯤꯠꯅ ꯇꯛ ꯎꯕꯒ ꯑꯗꯩ ꯀꯩꯅꯣ ꯇꯧꯕꯒ ꯍꯥꯊꯨ ꯍꯥꯊꯨ ꯈꯟꯕ ꯅꯠꯇꯕ ꯐꯖꯅ ꯃꯤꯠ ꯎꯏꯁꯟꯕꯤꯔꯣ ꯎꯏꯁꯟꯕꯤꯔꯒ ꯌꯦꯛꯏꯕ ꯁꯤꯖꯜꯁꯤꯡ ꯑꯁꯤꯗꯩꯗ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯎꯔꯤꯕꯗꯨꯗꯩꯗꯅꯦ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯥꯛꯄꯗꯣ ꯏꯁꯥꯗ ꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯀꯥꯔꯠꯇꯨ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯥꯒ ꯏꯅꯔꯖꯤꯗꯣ ꯑꯦꯂꯥꯏꯟꯃꯦꯟꯗꯣ ꯐꯪꯒꯅꯦꯕ ꯌꯥꯔꯦꯀꯣ ꯐꯥꯔꯁꯇ ꯁꯤꯒꯤ ꯖꯤꯕꯨ ꯀꯣꯏꯜ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯌꯦꯡꯉꯛꯀꯦꯀꯣ ꯁꯤꯒꯤ ꯖꯤꯕꯨ ꯀꯣꯏꯜ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯦꯛꯁꯄꯥꯟ ꯇꯧꯗꯣꯔꯤꯀꯣ ꯏꯟꯅꯔ ꯁ꯭ꯇꯔꯦꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯑꯣꯄꯟ ꯇꯧꯔꯛꯀꯗꯣꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅꯃꯛ
ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯅ ꯈꯟꯗꯣꯔꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯆꯠꯄꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯔꯁꯦꯕ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯣꯏꯅ ꯏꯅꯔꯖꯤꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯅꯤꯡꯕꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯏꯒꯦꯔꯥ ꯀꯣꯏꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯄꯥꯝꯕ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯆꯠꯄꯗꯤ ꯌꯥꯝ ꯆꯠꯇꯣꯔꯦ ꯆꯠꯄꯗꯤ ꯈꯔ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯁꯣꯝꯗꯒꯤ ꯋꯥꯔꯧꯈꯤꯗꯅꯕ ꯀꯣ ꯏꯁꯥꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯁꯣꯝꯗ ꯋꯥꯔꯧꯈꯤꯗꯅꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯏꯅꯔꯖꯤꯗꯤ ꯌꯥꯝ ꯐꯩ ꯃꯥꯗꯤ ꯑꯃꯨꯛꯀꯁꯨ ꯂꯥꯛꯑꯦꯀꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯤꯇꯪ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯥꯏꯔꯨꯔꯗꯤ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯧ ꯍꯥꯏꯕ ꯄ꯭ꯔꯄꯣꯖꯦꯜ ꯂꯩꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯗꯤꯁ ꯏꯅꯔꯖꯤ ꯏꯁ ꯀ꯭ꯂꯦꯝ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯄꯥꯝꯖꯕ ꯑꯣꯏꯔꯒꯗꯤ 333 ꯍꯥꯏꯗꯅ ꯀ꯭ꯂꯦꯝ ꯇꯧꯁꯜꯂꯣꯀꯣ ꯄ꯭ꯔꯄꯣꯖꯦꯜ ꯂꯥꯛꯅꯕꯒꯤꯀꯣ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃꯒꯤꯀꯣ ꯃꯊꯪꯗꯅ ꯗ ꯇꯦꯝꯄꯔꯦꯟꯁ ꯂꯩꯁꯦ ꯑꯗꯣ ꯑꯐꯕ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯅ꯭ꯌꯨ ꯄꯥꯔꯁꯟ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯄꯥꯔꯁꯟ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯅꯤꯡꯕ ꯃꯤ ꯑꯣꯏꯔꯒꯗꯤ 333 ꯀ꯭ꯂꯦꯝ ꯇꯧꯁꯜꯂꯣ ꯅ꯭ꯌꯨ ꯄꯥꯔꯁꯟ ꯑꯗꯩ ꯁꯤꯡꯒꯜ ꯑꯣꯏꯔꯒꯁꯨ ꯁꯤꯡꯒꯜꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯅ꯭ꯌꯨ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯣ ꯏꯅꯔꯖꯤꯁꯦ ꯀ꯭ꯂꯦꯝ ꯇꯧꯁꯜꯂꯣ ꯀꯣ ꯅꯦꯛꯁꯇ ꯁꯤꯒꯤ ꯁꯤꯖꯤꯜꯁꯦ ꯈꯟꯕ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯍꯣꯏꯃ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯑꯗꯤ ꯂꯧꯔꯔꯣꯏꯀꯣ ꯑꯃ ꯑꯅꯤꯗꯪ ꯑꯣꯏꯔꯗꯤ ꯂꯧꯒꯦꯕ ꯃꯥꯁ ꯊꯥꯒꯤ ꯌꯥꯎꯁꯪ ꯊꯥꯒꯤ ꯅꯩꯔꯦ ꯋꯤꯁ ꯐꯨꯜꯐꯤꯜ ꯂꯥꯛꯑꯦꯀꯣ ꯋꯤꯁ ꯐꯨꯜꯐꯤꯜ ꯑꯣꯏꯔꯛꯑꯦ ꯑꯗꯨꯗꯨꯒ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯡꯊꯣꯛꯀꯅꯨ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯛ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯔꯤꯒ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯌꯦꯠꯅꯕ ꯆꯩꯅꯕ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯈꯟꯊꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯏꯁꯥꯁꯦ ꯀꯩꯅꯣ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯕꯦꯂꯦꯟꯁꯤꯡ ꯃꯣꯠ ꯑꯃꯗ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯣ ꯃꯌꯥꯝ ꯄꯨꯟꯕ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝ ꯇꯤꯟꯅꯕ ꯀꯥꯟꯅꯒꯅꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃ ꯁꯤꯗꯁꯨ ꯂꯥꯛꯑꯦ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃ ꯍꯧꯔꯅꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈꯔꯦꯀꯣ ꯃꯥꯁꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯄ꯭ꯔꯤꯡ ꯁꯤꯖꯟꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯁꯦ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤꯅ ꯍꯥꯟꯅ ꯑꯩꯅ ꯀꯥꯔꯠꯀꯤ ꯒꯥꯏꯗꯦꯟꯁꯇꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯥꯁꯀꯤ ꯄꯥꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯛꯏꯁꯤꯅꯦꯕꯀꯣ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃ ꯂꯥꯛꯀꯅꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁꯤꯗꯩꯗ ꯅꯪꯅ ꯍꯥꯟꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯖꯈꯤꯕ ꯅꯪꯅ ꯍꯥꯟꯅ ꯑꯦꯐꯥꯔꯃꯦꯁꯟ ꯄꯥꯈꯤꯕꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯀꯩꯅꯣ ꯇꯧꯈꯤꯕꯕꯨ ꯈꯟꯈꯤꯕ ꯋꯥꯈꯜ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯈꯤꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯣꯛꯂꯛꯀꯅꯦꯕ ꯅꯪꯒꯤ ꯅꯐꯝꯗꯀꯣ ꯑꯣꯏꯔꯛꯀꯅꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯍꯥꯏꯇꯥꯔꯦ ꯆꯪꯁꯤꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅꯀꯤ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯁꯤꯗꯩꯗ ꯆꯪꯁꯤꯟꯕꯁꯦ ꯑꯩꯅ ꯂꯝꯕꯤꯁꯦ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯅ ꯈꯟꯖꯕ ꯇꯥꯕꯅꯤ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯈꯜꯂꯨꯕꯒꯤ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯀꯗꯕ ꯄꯣꯠꯅꯦꯕ ꯀꯣ ꯑꯗꯨꯗꯩꯗ ꯆꯥꯅꯅꯤ ꯅꯠꯇ꯭ꯔꯒ ꯆꯥꯅꯔꯣꯏ ꯁꯤꯒꯤ ꯃꯤꯁꯤ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯆꯥꯅꯅꯤ ꯅꯠꯇ꯭ꯔꯒ ꯆꯥꯅꯔꯣꯏ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯏꯁꯥꯅ ꯈꯟꯕꯤꯌꯣ ꯃꯇꯝ ꯈꯔ ꯂꯧꯕꯤꯌꯨ ꯑꯗꯨꯗꯨꯒ ꯐꯖꯅ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯁꯤꯗꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯗꯤꯁꯟ ꯌꯥꯔꯦꯀꯣ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯔꯤꯂꯦꯁꯟ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯤ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯆꯪꯁꯤꯟꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯀꯣ ꯆꯪꯁꯤꯟꯕ ꯌꯥꯒꯅꯤ
ꯁꯤꯒꯤꯁꯤ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯗ ꯕ꯭ꯌꯨꯇꯤ ꯈꯟꯕ ꯕ꯭ꯌꯨꯇꯤꯒꯤ ꯁꯤꯖꯜ ꯈꯟꯕ ꯃꯤꯈꯩꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ ꯑꯅꯤ ꯂꯥꯛꯁꯜꯂꯦ ꯄꯨꯟꯅ ꯕ꯭ꯌꯨꯇꯤꯒꯤ ꯁꯤꯖꯜ ꯈꯟꯕ ꯃꯤꯈꯩꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯐꯥ ꯑꯄꯨꯟꯅꯕ ꯑꯃꯗꯧꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕ ꯑꯗꯨꯗꯨꯒ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯦꯅ ꯆꯪꯁꯤꯟꯕ ꯍꯧꯔꯒꯁꯨ ꯀꯩꯗꯧꯋꯤ ꯃꯤꯅ ꯀꯩꯅꯣ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯕ ꯑꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯒ ꯁꯥꯎꯅꯕ ꯑꯗꯒꯤ ꯆꯩꯅꯕ ꯉꯥꯡꯅꯕ ꯑꯗꯒꯤ ꯏꯁꯥꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯠꯅꯕ ꯆꯩꯅꯕ ꯈꯔ ꯇꯣꯏꯅ ꯊꯣꯛꯄꯗꯧꯅ ꯇꯧꯋꯦ ꯃꯤꯒ ꯈꯟꯅꯗ꯭ꯔꯒꯁꯨ ꯏꯁꯥꯅ ꯏꯁꯥꯒ ꯈꯟꯅꯖꯕ ꯏꯁꯥꯅ ꯏꯁꯥꯒ ꯆꯩꯅꯖꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝ ꯇꯣꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯌꯦꯡꯁꯦ ꯌꯥꯎꯁꯪ ꯊꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯗꯣ ꯅ꯭ꯌꯨ ꯕꯤꯒꯅꯤꯡ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯦꯛꯁꯟ ꯑꯣꯏꯅ ꯂꯧꯈꯠꯂꯛꯑꯣ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕꯀꯣ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤ ꯑꯦꯛꯁꯟ ꯑꯣꯏꯅ ꯂꯧꯈꯠꯄ ꯑꯦꯛꯁꯟ ꯅꯠꯇ꯭ꯔꯒꯗꯤ ꯐꯝꯃꯤꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯔꯒꯗꯤ ꯎꯄꯥꯏ ꯀꯩꯝꯇ ꯂꯩꯔꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯎ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯂꯝꯕꯤꯁꯦ ꯑꯝꯇꯪꯗꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯆꯪꯁꯜꯂꯛꯑꯣ ꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯁ ꯐꯣꯔ ꯒꯨꯗ ꯅꯠꯇ꯭ꯔꯥ ꯇꯥꯏꯃꯤꯡ ꯈꯔ ꯆꯪꯕ ꯌꯥꯏ ꯃꯇꯝꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯖꯔꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯛꯑꯣ ꯑꯦꯛꯁꯟ ꯁꯨꯔꯒ ꯅꯣꯝꯃꯒ ꯏꯁꯥꯅ ꯁꯨꯔꯛꯑꯒ ꯅꯣꯝꯃꯛꯑꯒꯗꯤ ꯃꯁꯤ ꯂꯦꯡꯉꯛꯑꯒꯗꯤ ꯐꯒꯅꯤꯀꯣ ꯃꯁꯤ ꯂꯦꯡꯉꯛꯑꯒꯗꯤ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯑꯦꯗꯣ ꯕꯣꯟꯁ ꯌꯥꯔꯦꯀꯣ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯛꯑꯣ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯑꯒꯗꯤ ꯌꯥꯒꯅꯤ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯕꯕꯨ ꯉꯁꯥꯏ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯑꯝꯇꯪ ꯆꯣꯡꯊꯣꯔꯛꯅꯕ ꯑꯝꯇꯪ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯀꯣ ꯀꯥꯇꯗꯤ ꯑꯐ ꯑꯐꯕ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯗ ꯇ꯭ꯔꯦꯞ ꯇꯧꯔ ꯂꯩꯕꯤꯔꯅꯣꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯩꯗ ꯐꯣꯀꯁ ꯇꯧꯔ ꯂꯩꯕꯤꯔꯅꯨ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯇ꯭ꯔꯦꯞ ꯇꯧꯔꯒ ꯂꯩꯕꯤꯔꯒꯅꯨ ꯃꯅꯤꯡ ꯊꯣꯡ ꯂꯣꯜꯂꯗꯤ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯉꯤ ꯃꯃꯥꯡ ꯊꯣꯡ ꯂꯣꯜꯂꯒꯗꯤ ꯊꯣꯡꯅꯥꯎꯗ ꯑꯣꯏꯁꯨ ꯍꯥꯡꯉꯝꯅꯦꯕ ꯑꯦꯅꯤꯋꯦꯌꯔ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯈꯤꯇꯪ ꯆꯪꯁꯤꯟꯕ ꯀꯩꯅꯣ ꯆꯣꯡꯊꯣꯛꯄ ꯌꯥꯅꯕꯒꯤ ꯂꯝꯕꯤꯗꯣ ꯑꯝꯇꯪ ꯌꯦꯡꯕꯤꯔꯛꯑꯣꯀꯣ ꯂꯩꯕꯗꯤ ꯌꯥꯝ ꯂꯩꯔꯦꯕꯀꯣ ꯁꯤꯗꯣ ꯂꯩꯕꯗꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯤꯗꯩꯗ ꯑꯩ ꯁꯤꯁꯤꯃꯥꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯗꯣ ꯂꯩꯁꯜꯂꯛꯑꯅꯨꯀꯣ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯝꯇꯪ ꯂꯦꯡꯊꯣꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯗ ꯈꯤꯇꯪ ꯂꯦꯡꯕ ꯈꯤꯇꯪ ꯍꯧꯔꯛꯑꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝ ꯈꯤꯇꯪ ꯅꯪꯅ ꯂꯦꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯅ꯭ꯌꯨ ꯕꯤꯒꯅꯤꯡ ꯑꯃ ꯑꯣꯄꯟ ꯇꯧꯔꯛꯀꯅꯦꯕ ꯅ꯭ꯌꯨ ꯕꯤꯒꯅꯤꯡ ꯑꯃ ꯑꯗꯨꯗꯩꯗ ꯑꯦꯛꯁꯟ ꯂꯧꯁꯜꯍꯧꯕꯀꯣ ꯁꯤꯒꯤꯗꯤ ꯀꯩꯅꯣ ꯈꯣꯡ ꯊꯥꯡꯕ ꯌꯦꯡꯉꯨꯒ ꯑꯝꯇ ꯍꯥꯏꯔꯔꯣꯏꯕ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤ ꯈꯣꯡ ꯊꯥꯡꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯣꯒ ꯍꯥꯏꯔꯔꯣꯏꯕ ꯊꯥꯡꯖꯜꯂꯣ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯟ ꯂꯧꯈꯠꯂꯣ ꯃꯤꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯪꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯔꯛꯑꯒꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯄꯤꯔꯛꯑꯒꯗꯤ ꯊꯥꯡꯖꯜꯂꯒ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯄꯤꯒꯦꯀꯣ ꯒꯥꯏꯗꯦꯟꯁꯁꯦ ꯅꯦꯛꯁꯇ ꯁꯤꯒꯤ ꯁꯤꯖꯟꯁꯦ ꯈꯟꯕ ꯃꯤꯈꯩꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ ꯌꯥꯔꯤꯕ ꯃꯈꯩ ꯀꯩꯅꯣ 23ꯗꯒꯤꯅ ꯃꯥꯔꯆꯀꯤ ꯇꯥꯡ 3 ꯐꯥꯎꯕ ꯃꯇꯝꯁꯦ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯣꯔꯥꯁꯦ ꯂꯣꯛ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯍꯥꯟꯅ ꯀ꯭ꯂꯥꯁ ꯌꯥꯎꯈꯤꯕ ꯃꯤꯈꯩꯗꯤ ꯑꯣꯔꯥ ꯂꯣꯛ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯉꯝꯒꯅꯤ ꯏꯁꯥꯒꯤ ꯑꯣꯔꯥ ꯂꯣꯛ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯁꯣꯟꯊꯕ ꯑꯣꯏꯒꯅꯤ ꯑꯗꯩ ꯆꯔꯥꯡꯅꯕ ꯂꯥꯛꯀꯅꯤ
ꯁꯥꯎꯅꯤꯡꯕ ꯄꯣꯛꯀꯅꯤ, ꯑꯗꯒꯤ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯗ ꯐꯣꯀꯁ ꯇꯧꯕ ꯉꯝꯃꯣꯏ, ꯏꯁꯥꯗ ꯋꯤꯛꯅꯦꯁ ꯐꯥꯎꯒꯅꯤ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤꯀꯣ. ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯔꯥꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯇꯥꯔꯦ, ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗ ꯈꯤꯇꯪ ꯑꯣꯔꯥꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯂꯣꯛ ꯇꯧꯕꯤꯔꯒ ꯆꯠꯄꯤꯌꯨ. ꯏꯁꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯡꯁꯦ ꯎꯕ ꯉꯝꯗ꯭ꯔꯦꯀꯣ, ꯂꯥꯛꯇꯕ ꯂꯩꯇꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯩꯗ ꯍꯟꯖꯟ ꯍꯟꯖꯟ ꯈꯜꯂꯒ ꯂꯩꯔꯦꯀꯣ. ꯑꯗꯣ ꯃꯇꯝ ꯈꯤꯇꯪꯗꯤ ꯍꯣꯜꯗꯤꯡ ꯇꯧꯕꯤꯌꯨ, ꯑꯗꯨꯕꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯤ ꯂꯥꯛꯀꯅꯤꯀꯣ, ꯅ꯭ꯌꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ. ꯏꯁꯥꯅ ꯑꯗꯨꯒ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ, ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯖꯟ ꯍꯟꯖꯟ ꯍꯠ ꯇꯧꯔꯒ ꯂꯩꯕꯁꯦ, ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯎꯔꯤꯕꯀꯣ. ꯍꯟꯖꯟ ꯍꯟꯖꯟ ꯈꯟꯖꯜꯂꯒ ꯃꯊꯥ ꯆꯥꯕ, ꯍꯟꯖꯟ ꯍꯟꯖꯟ ꯈꯟꯖꯜꯂꯒ ꯊꯃꯣꯏꯗ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯤꯕ, ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩ. ꯑꯗꯨꯒꯤ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯀꯛꯊꯠꯂꯝꯃꯣ, ꯂꯣꯏꯅꯃꯛ ꯍꯨꯟꯇꯣꯛꯑꯝꯃꯣ ꯉꯝꯃꯒꯗꯤ ꯀꯣ. ꯑꯗꯨꯗꯨꯒ ꯃꯐꯝ ꯈꯤꯇꯪ ꯂꯦꯡꯉꯛꯅꯕ ꯍꯣꯠꯅꯧ. ꯅ꯭ꯌꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯎꯀꯣ. ꯍꯧꯖꯤꯛꯁꯤ ꯃꯤ ꯀꯅꯥꯝꯇ ꯇꯤꯟꯅꯅꯤꯡꯉꯝꯃꯣꯏ, ꯀꯅꯥꯝꯇ ꯂꯣꯏꯅꯅꯤꯡꯉꯝꯃꯣꯏ, ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯅꯥꯝꯇ ꯇꯤꯟꯅꯅꯤꯡꯉꯝꯃꯣꯏ, ꯀꯅꯥꯝꯇ ꯂꯣꯏꯅꯅꯤꯡꯉꯝꯃꯣꯏ. ꯌꯥꯎꯁꯪ ꯑꯗꯨ ꯑꯗꯥ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯝꯇ ꯆꯪꯉꯝꯃꯣꯏ. ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯗꯤꯞ ꯕ꯭ꯔꯤꯗꯤꯡ ꯇꯦꯛꯅꯤꯛꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯧ. ꯗꯤꯞ ꯕ꯭ꯔꯤꯗꯤꯡ ꯍꯥꯏꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯖꯟꯕ, ꯁꯣꯔ ꯇꯞꯅ ꯍꯣꯟꯇꯣꯛꯄ ꯂꯩꯗꯅ, ꯑꯗꯨꯒꯤ ꯕ꯭ꯔꯤꯗꯤꯡ ꯇꯦꯛꯅꯤꯛꯁꯦ ꯐꯖꯅ ꯑꯝꯇꯪ ꯁꯤꯖꯤꯟꯅꯧ. ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯁꯥꯗ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯏꯪꯊꯕ ꯑꯃ ꯂꯥꯛꯀꯅꯤꯀꯣ. ꯑꯦꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯝꯅꯤꯅ ꯍꯧꯖꯤꯛ ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ, ꯂꯥꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯂꯣꯏ ꯊꯦꯡꯅꯒꯗꯕ ꯉꯥꯛꯇꯅꯤꯀꯣ. ꯑꯗꯨꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯃꯐꯝ ꯍꯣꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ. ꯑꯃꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯍꯣꯡꯗꯣꯛꯄ, ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯏꯁꯥꯗ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯂꯩꯍꯟꯕ ꯀꯣ. ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕ. ꯏꯃꯣꯁꯟꯗꯤ ꯄꯨꯔꯥ ꯐꯨꯜ ꯏꯃꯣꯁꯟ, ꯀꯥꯏꯕ ꯉꯝꯃꯔꯣꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯁꯤꯒꯤ ꯃꯤꯁꯤꯃ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯨꯝꯕ, ꯑꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯨꯝꯕ, ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ. ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ, ꯑꯗꯨ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯪꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯥꯛꯑꯒꯁꯨ ꯅꯪꯅ ꯎꯕ ꯐꯪꯗ꯭ꯔꯦꯕ, ꯌꯥꯏꯀꯣ. ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯥꯛꯑꯒꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ. ꯑꯗꯨꯗꯨꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯥꯛꯑꯦ, ꯂꯥꯛꯇꯤ ꯂꯥꯛꯑꯅꯤ, ꯂꯥꯛꯀꯗꯕꯗꯨꯒꯤ ꯔꯦꯗꯤꯗ ꯂꯩꯔꯣ, ꯑꯣꯄꯟ ꯃꯥꯏꯟꯗꯦꯠ ꯑꯣꯏꯔꯣ, ꯑꯦꯛꯁꯟ ꯇꯦꯀꯔ ꯑꯣꯏꯔꯛꯑꯣ ꯀꯣ. ꯂꯥꯁꯇ ꯀꯩ ꯂꯥꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯐꯥꯏꯅꯥꯟꯁꯤꯡꯒꯤ ꯄꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯀꯗꯧꯔꯤꯗꯣ, ꯄꯩꯁꯥꯒꯤ ꯑꯣꯏꯅꯁꯨ ꯂꯥꯛꯇꯣꯔꯤ. ꯑꯗꯨꯒ ꯂꯞ ꯂꯥꯏꯐꯀꯤꯗ ꯑꯣꯏꯔꯒꯁꯨ ꯂꯞ ꯂꯥꯏꯐꯇ ꯂꯥꯛꯅꯕ, ꯂꯞ ꯂꯥꯏꯐ ꯄꯥꯝꯃꯒꯗꯤ ꯂꯞ ꯂꯥꯏꯐꯇ ꯂꯥꯛꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯔꯁꯦ. ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯝꯃꯣ ꯑꯄꯥꯝꯕ ꯏꯅꯔꯖꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯐꯕ ꯉꯥꯛꯇ ꯂꯥꯛꯏ. ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯤ ꯌꯥꯎꯕꯁꯤꯗꯤ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯣ ꯀꯣ. ꯑꯐꯕ ꯏꯅꯔꯖꯤꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯁꯦꯕꯀꯣ. ꯑꯗꯨꯗꯨꯅ 333 ꯀ꯭ꯂꯦꯝ ꯇꯧꯔꯝꯃꯣ. ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ, ꯅ꯭ꯌꯨ ꯏꯅꯔꯖꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯐꯪꯕ ꯑꯣꯏꯔꯁꯤ. ꯊꯦꯡꯛ ꯌꯨ.